ꯑꯍꯥꯟꯕꯃꯛꯇꯗ ꯃꯤꯔꯦꯜꯒꯤ ꯃꯤꯡꯁꯦꯜ ꯌꯨꯇ꯭ꯌꯨꯕ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯊꯝꯖꯅꯕꯒꯤꯗꯃꯛ ꯉꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯈꯔ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯊꯝꯖꯒꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯃꯣꯠ ꯀꯃꯦꯟ ꯕꯣꯛꯁꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄ ꯁꯨꯁꯤꯜꯀꯥꯟꯇ ꯌꯥꯏꯔꯤꯄꯣꯛ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯂꯤꯖꯔꯛꯂꯒꯦ꯫ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯃ ꯂꯩꯖꯩ꯫ ꯑꯗꯨꯕꯨ ꯃꯌꯥꯝꯅ ꯊꯥꯖꯕꯤꯕ ꯊꯥꯖꯕꯤꯗꯕ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯣꯏꯕꯅ ꯉꯁꯤ ꯐꯥꯎꯕ ꯀꯥꯎꯕ ꯉꯝꯗꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗꯤ ꯑꯩꯅ ꯀ꯭ꯂꯥꯁ 10 ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝ ꯊꯥꯕꯒꯤ ꯕꯣꯔꯗꯤꯡ ꯂꯩꯕ ꯃꯇꯝꯅꯤ꯫ ꯑꯩ ꯃꯦꯇ꯭ꯔꯤꯛ ꯑꯦꯛꯖꯥꯝꯒꯤꯗꯃꯛ ꯁ꯭ꯀꯨꯜꯒꯤ ꯕꯣꯔꯗꯤꯡ ꯆꯪꯅꯕ ꯏꯃꯥ ꯕꯕꯥꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯑꯩꯅ ꯇꯝꯂꯤꯕ ꯁ꯭ꯀꯨꯜ ꯑꯁꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯇꯝꯖꯔꯛꯏ꯫ ꯁ꯭ꯀꯨꯜ ꯑꯁꯤꯗ ꯑꯩꯅ ꯀ꯭ꯂꯥꯁ 3 ꯀꯥꯔꯛꯄꯗꯁꯨ ꯏꯃꯥꯟꯅꯕ ꯑꯃꯁꯨ ꯂꯥꯏ ꯑꯣꯛꯅꯗꯨꯅ ꯌꯥꯝ ꯋꯥꯅ ꯂꯩꯀꯠꯅꯈꯤ꯫ ꯁ꯭ꯀꯨꯜ ꯑꯁꯦ ꯌꯥꯝꯅ ꯆꯥꯎꯏ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯒ꯭ꯔꯥꯎꯟ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯒ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯅꯥꯀꯟ ꯅꯥꯀꯟꯗ ꯌꯨꯝ ꯇꯥꯗꯦ꯫ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯈꯛꯅꯤ꯫ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯈꯨꯗꯣꯡꯆꯥꯗꯕ ꯈꯔ ꯂꯩꯗꯨꯅ ꯃꯃꯤꯡꯗꯤ ꯄꯟꯖꯔꯔꯣꯏꯒꯦ, ꯋꯥꯔꯧꯕꯤꯅꯨ꯫ ꯑꯩ ꯖꯨꯂꯥꯏ 10, 2017ꯗ ꯕꯣꯔꯗꯤꯡꯗ ꯆꯪꯂꯛꯈꯤ꯫ ꯏꯃꯥꯟꯅꯕ ꯈꯔꯗꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤ꯫ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯑꯦꯛꯖꯥꯝ ꯊꯥꯒꯗꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯀꯌꯥ ꯑꯃꯁꯨ ꯂꯩ꯫ ꯅꯨꯄꯥ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯂꯩ꯫ ꯅꯨꯄꯤꯔꯣꯝꯒꯤ ꯁꯥꯏꯠ, ꯅꯨꯄꯥꯔꯣꯝꯒꯤ ꯁꯥꯏꯠ ꯑꯅꯤꯁꯤꯒꯤ ꯃꯔꯛꯇ ꯁꯥꯏꯀꯜ ꯁꯦꯠ ꯑꯃꯈꯛꯁꯨ ꯂꯩ꯫ ꯑꯩꯅ ꯑꯍꯥꯟꯕ ꯕꯣꯔꯗꯤꯡ ꯆꯪꯕ ꯅꯨꯃꯤꯠꯇ ꯑꯉꯛꯄ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯗꯣ ꯑꯩ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯑꯩꯅ ꯄꯨꯡ ꯌꯦꯡꯂꯨꯕꯗ 12:16 ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯂꯥꯏꯁꯦ ꯀꯌꯥ ꯊꯥꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩ ꯌꯥꯝꯅ ꯀꯤꯈꯤ꯫ ꯑꯩ ꯏꯁꯥꯗ ꯑꯀꯤꯕ ꯑꯃꯁꯨꯡ ꯂꯥꯏ ꯇꯤꯟ ꯊꯥꯖꯔꯝꯗꯦ꯫ ꯃꯤꯅ ꯍꯥꯏꯔꯛꯑꯁꯨ ꯑꯩ ꯅꯥꯆꯨꯡꯕꯤꯗꯦ꯫ ꯂꯥꯏ ꯂꯩ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯑꯃꯠꯇꯁꯨ ꯐꯪꯈꯤꯕ ꯂꯩꯇ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯑꯀꯤꯕ ꯂꯩꯇꯅ ꯑꯍꯤꯡ ꯑꯗꯨꯗ ꯏꯊꯟꯇ ꯋꯥꯁꯔꯨꯝꯗ ꯆꯪꯂꯛꯈꯤ꯫ ꯋꯥꯁꯔꯨꯝ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗ ꯂꯩ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯨꯗꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯕꯣꯔꯗꯤꯡꯒꯤ ꯃꯊꯛꯀꯤ ꯐ꯭ꯂꯣꯔꯗꯅꯤ꯫ ꯑꯩꯅ ꯋꯥꯁꯔꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯨꯄꯤꯁꯤꯡ ꯂꯩꯔꯤꯕ ꯔꯨꯝ ꯑꯗꯣꯝꯗ ꯃꯩꯔꯥꯒꯨꯝꯕ ꯑꯃ ꯄꯥꯏꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯕꯒꯨꯝ ꯇꯧꯏ꯫ ꯑꯩꯅ ꯑꯗꯨ ꯎꯕꯗ ꯑꯩꯁꯨ ꯈꯤꯇꯪꯗꯤ ꯉꯛꯂꯞ ꯇꯧꯏ꯫ ꯑꯍꯤꯡ ꯑꯁꯤꯗ ꯑꯩ ꯌꯦꯡꯅꯤꯡꯕ ꯑꯃꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯣꯝꯗ ꯈꯤꯇꯪ ꯅꯛꯁꯤꯜꯂꯒ ꯌꯦꯡꯂꯨꯕꯅꯤ꯫ ꯅꯨꯄꯤ ꯑꯃ ꯀꯦꯟꯗꯜ ꯄꯥꯏꯔꯒ ꯁ꯭ꯇꯤꯌꯔꯗ ꯍꯟꯒꯠ ꯍꯟꯗꯥ ꯀꯥꯈꯠ ꯀꯨꯝꯗ ꯁꯥꯟꯅꯔꯤꯕ ꯑꯗꯣ ꯑꯩ ꯎꯔꯝꯃꯤ꯫ ꯑꯩꯅ ꯃꯥꯒꯤ ꯃꯇꯧꯗꯨ ꯎꯕꯗ ꯑꯉꯛꯄ ꯑꯀꯤꯕ ꯈꯤꯇꯪꯗꯤ ꯐꯥꯎꯔꯛꯈꯤ꯫ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯒ ꯍꯪꯅꯤꯡꯉꯕꯁꯨ ꯅꯨꯄꯤꯒꯤ ꯖꯒꯥ ꯑꯣꯏꯕꯅꯤꯅ ꯆꯪꯕ ꯉꯝꯗꯦ꯫ ꯑꯩꯅ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯆꯠꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯆꯞ ꯂꯦꯞꯄꯤ꯫ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯃꯃꯥꯏ ꯑꯗꯣ ꯈꯪꯂꯩ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯉꯛꯏ꯫ ꯑꯩꯁꯨ ꯃꯍꯥꯛꯀꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯈꯨꯠꯇ ꯄꯥꯏꯔꯤꯕ ꯕꯛꯀꯦꯠ ꯑꯗꯣ ꯊꯥꯗꯔꯝꯃꯒ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯔꯨꯝ ꯌꯧꯔꯦ꯫ ꯑꯩꯒꯤ ꯐꯃꯨꯡꯗ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯩ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯏ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯩꯅ ꯎꯈꯤꯕ ꯊꯦꯡꯅꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯑꯍꯤꯡ ꯑꯗꯣ ꯂꯩꯈꯤ꯫ ꯅꯣꯡꯉꯥꯟꯕꯗꯗꯤ ꯉꯥꯏꯔꯒꯦ ꯈꯟꯗꯨꯅ ꯋꯥꯅ ꯉꯥꯏꯈꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯅꯣꯡꯗꯤ ꯉꯥꯜꯂꯛꯂꯦ꯫ ꯑꯩ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯆꯧꯀꯤꯗꯥꯔꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯆꯧꯀꯤꯗꯥꯔꯒꯤ ꯃꯅꯥꯛ ꯌꯧꯔꯦ꯫ ꯑꯩ ꯈꯪꯅꯤꯡꯃꯟꯈꯤꯗꯨꯅ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ, "ꯀꯀꯥ, ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯪꯖꯒꯦ, ꯌꯥꯒꯗ꯭ꯔꯥ?" ꯆꯧꯀꯤꯗꯥꯔ ꯀꯀꯥ ꯑꯗꯨꯅ, "ꯀꯩ ꯂꯩꯔꯒꯦ ꯑꯌꯨꯛ ꯑꯉꯟꯕꯁꯤꯗ?" ꯑꯩꯅ ꯑꯃꯨꯛ, "ꯀꯀꯥ, ꯁꯣꯝ ꯅꯨꯄꯤꯔꯣꯝꯒꯤ ꯖꯒꯥꯁꯦ ꯃꯃꯥꯡꯗ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛꯀꯨꯝꯕ ꯊꯣꯛꯈꯤꯕ ꯂꯩꯕꯒꯦ?" ꯀꯀꯥ ꯑꯗꯣ ꯉꯥꯏꯍꯥꯛꯇꯤ ꯇꯨꯃꯤꯟꯅ ꯂꯩ꯫
ꯑꯗꯨꯕꯨ ꯍꯥꯏꯔꯒꯦ ꯍꯥꯏꯕꯒꯨꯝ ꯑꯩꯉꯣꯟꯗ ꯉꯥꯏꯍꯥꯛ ꯃꯨꯟꯅ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯑꯩ ꯑꯁꯦꯡꯕꯗꯣ ꯍꯥꯏꯗꯤ ꯍꯥꯏꯔꯒꯦ, ꯑꯗꯣ ꯅꯪ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯍꯥꯏꯗꯣꯛꯀꯅꯨꯀꯣ꯫ ꯅꯪꯅ ꯑꯇꯣꯞꯄꯗ ꯍꯥꯏꯗꯣꯛꯄ ꯇꯥꯔꯕꯗꯤ ꯕꯣꯔꯗꯤꯡ ꯑꯁꯤꯗ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯑꯃꯠꯇ ꯂꯩꯕ ꯀꯤꯅꯔꯛꯄꯁꯨ ꯌꯥꯏ." ꯑꯩꯁꯨ ꯍꯥꯏꯗꯣꯛꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯀꯀꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯑꯗꯣ ꯅꯪ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯑꯗꯨ ꯍꯥꯟꯅ ꯑꯩꯉꯣꯟꯗ ꯍꯥꯏꯌꯣ." ꯑꯩꯅ ꯀꯀꯥ ꯑꯗꯨꯗ ꯊꯦꯡꯅꯈꯤꯕ ꯎꯔꯛꯈꯤꯕ ꯄꯨꯝꯅꯃꯛ ꯇꯝꯈꯤ꯫ ꯀꯀꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯃꯐꯝ ꯑꯁꯤꯗ ꯆꯍꯤ 15ꯒꯤ ꯃꯃꯥꯡꯗ ꯄꯨꯡꯇꯣꯜ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ꯫ ꯃꯤꯅ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯑꯃꯒꯤ ꯃꯁꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯣꯡꯃ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯁꯥꯇ꯭ꯔꯤ ꯅꯨꯄꯤ ꯆꯍꯤ 14ꯃꯨꯛ ꯁꯨꯔꯕꯤ ꯑꯃ ꯇꯥꯗꯨꯅ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯅꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯑꯣꯖꯥꯁꯤꯡꯅ ꯂꯥꯏꯗ ꯌꯦꯡꯂꯨꯕꯗ ꯄꯨꯡꯇꯣꯜ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯁꯦ ꯌꯥꯜꯂꯕꯗꯤ ꯇꯝꯅꯔꯤꯕ ꯑꯁꯦ ꯐꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯨꯡꯇꯣꯜ ꯄꯥꯝꯕꯤ ꯑꯗꯣ ꯌꯥꯟꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯑꯃꯅ ꯄꯨꯡꯇꯣꯜ ꯄꯥꯝꯕꯤ ꯑꯗꯣ ꯌꯥꯟꯕ ꯃꯇꯝꯗ ꯄꯥꯝꯕꯤ ꯑꯗꯨꯗꯒꯤ ꯏ ꯊꯣꯛꯅ ꯇꯥꯔꯛꯈꯤ꯫ ꯌꯥꯜꯂꯤꯕ ꯃꯤ ꯑꯗꯨꯁꯨ ꯏꯀꯨꯏ ꯀꯨꯏꯗꯅ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯪꯂꯥꯛꯅꯔꯒ ꯁꯤꯈꯤ꯫ ꯀꯀꯥ ꯑꯗꯨꯅ ꯋꯥꯔꯤꯁꯤꯡ ꯂꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗꯒꯤ ꯑꯩ ꯀꯤꯕ ꯈꯪꯍꯦꯟ ꯍꯦꯜꯂꯛꯈꯤ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯗꯨꯁꯨ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯔꯝꯗꯦ꯫ ꯏꯃꯥꯟꯅꯕ ꯑꯃꯅ, "ꯇꯨꯝꯃꯨ ꯃꯇꯥꯎ, ꯊꯦꯡꯉꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ "ꯑꯩꯗꯤ ꯇꯨꯝꯅꯤꯡꯗ꯭ꯔꯦꯗ ꯃꯇꯥꯎ, ꯅꯪ ꯑꯣꯏꯅ ꯇꯨꯝꯃꯣ" ꯍꯥꯏꯗꯨꯅ ꯏꯃꯥꯟꯅꯕ ꯑꯗꯣ ꯇꯨꯝꯍꯟꯈꯤ꯫ ꯃꯇꯝꯁꯨ ꯁꯨꯝ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯄꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯇꯥꯁꯤꯜꯂꯛꯂꯦ꯫ ꯑꯩꯁꯨ ꯋꯥꯈꯜ ꯃꯑꯣꯟ ꯈꯜꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗꯅꯦ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯁꯥꯏꯀꯜ ꯊꯝꯐꯝ ꯁꯥꯏꯀꯜ ꯁꯦꯠ ꯑꯗꯨꯋꯥꯏꯗ ꯁꯥꯏꯀꯜ ꯄꯔꯦꯡ ꯁꯥꯅ ꯇꯨꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯩ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯑꯩ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯩꯈꯣꯏ ꯔꯨꯝ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯊꯣꯡꯅꯥꯎ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕꯗ ꯁꯥꯏꯀꯜ ꯑꯃꯠꯇꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯩ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯑꯩ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯤ꯫ ꯊꯣꯡꯅꯥꯎꯗꯣ ꯑꯃꯨꯛ ꯌꯥꯝ ꯊꯨꯅ ꯊꯤꯡꯖꯤꯜꯂꯒ ꯐꯃꯨꯡꯗ ꯍꯤꯞꯊꯩ꯫ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯣꯡ ꯀꯟꯅ ꯇꯥꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯝꯃꯤ꯫ ꯇꯁꯦꯡꯅꯃꯛꯇꯤ ꯅꯨꯃꯤꯠ ꯑꯗꯣ ꯅꯣꯡꯁꯨ ꯆꯨꯗꯦ꯫ 21 ꯖꯨꯂꯥꯏ 2017ꯅꯤ꯫ ꯑꯩꯅ ꯑꯃꯨꯛ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯡꯅꯥꯎ ꯑꯗꯣ ꯍꯥꯡꯗꯣꯛꯂꯒ ꯅꯣꯡ ꯇꯥꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯥꯏꯀꯜ ꯁꯦꯠ ꯂꯩꯔꯤꯕ ꯑꯗꯨꯋꯥꯏꯗ ꯅꯨꯄꯤ ꯑꯃ ꯑꯩꯈꯣꯏ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯦꯁꯇ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯄꯤ ꯏꯔꯥ ꯆꯦꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯁꯛꯇꯝ ꯑꯗꯨ ꯎꯔꯨꯕꯗ ꯀꯤꯕꯣꯏ ꯀꯩꯕꯣꯏ ꯀꯤꯃꯟꯈꯤꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯣ ꯄ꯭ꯔꯞ ꯊꯤꯡꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯐꯃꯨꯡꯗ ꯂꯣꯡꯅ ꯇꯥꯔꯝꯃꯤ꯫ ꯑꯩ ꯀꯤꯕꯅ ꯏꯁꯥꯁꯦ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯀꯩꯝ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯃꯇꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯊꯥ 2ꯃꯨꯛꯀꯤ ꯃꯇꯨꯡ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯄ ꯃꯌꯥꯅꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯄꯨꯡ 11:30 ꯑꯗꯥꯏꯃꯨꯛ ꯇꯥꯔꯦ꯫ ꯑꯩꯗꯤ ꯃꯤ ꯑꯔꯥꯡꯕ ꯃꯐꯝꯗ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯩꯅꯗꯕꯅꯤꯅ ꯑꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯄꯥꯒꯦ ꯍꯥꯏꯗꯨꯅ ꯃꯐꯝ ꯊꯤꯔꯛꯄꯗ ꯀꯥ ꯑꯃ, ꯃꯤ ꯀꯅꯥꯅꯁꯨ ꯆꯪꯅꯗ꯭ꯔꯤꯕ ꯀꯥ ꯑꯃꯗ ꯂꯥꯛꯈꯤ꯫ ꯀꯥ ꯑꯗꯣ ꯏꯃꯥꯟꯅꯕꯁꯤꯡꯅ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯅꯩ꯫ ꯀꯥ ꯑꯗꯣ ꯑꯩꯈꯣꯏ ꯔꯨꯝ ꯑꯣꯄꯣꯖꯤꯠꯅꯤ꯫ ꯑꯣꯄꯣꯖꯤꯠ ꯑꯣꯏꯔꯕꯁꯨ ꯔꯨꯝ ꯑꯅꯤꯁꯤꯒꯤ ꯃꯌꯥꯏꯗ ꯑꯆꯧꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯒ꯭ꯔꯥꯎꯟ ꯑꯃ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯂꯥꯞꯅꯩ꯫ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯂꯥꯛꯑꯝꯃꯤ꯫ ꯑꯩ ꯂꯥꯏꯔꯤꯛ ꯄꯥꯕ ꯍꯧꯔꯝꯃꯤ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯐꯥꯔꯛꯄ ꯃꯇꯝ ꯑꯗꯨꯋꯥꯏꯗ ꯑꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯑꯩ ꯈꯪꯇꯨꯝ ꯇꯨꯝꯅꯤꯡꯂꯛꯈꯤ꯫ ꯑꯩꯅ ꯐꯝꯂꯤꯕ ꯕꯦꯟꯆ ꯑꯗꯨꯗ ꯑꯩ ꯇꯞꯅ ꯂꯣꯡꯅ ꯍꯤꯞꯊꯔꯝꯃꯤ꯫ ꯑꯩ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩꯒꯤ ꯃꯪꯗ ꯑꯩꯅ ꯇꯥꯏꯕꯪꯗ ꯇꯨꯝꯂꯤꯕ ꯑꯗꯨꯃꯥꯏꯅ ꯀꯥ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯃꯪ ꯑꯗꯨꯗ ꯑꯩ ꯍꯧꯒꯠꯀꯦ ꯍꯥꯏꯗꯨꯅ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛ ꯈꯪꯗꯕ ꯅꯨꯄꯥꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯑꯃꯅ ꯑꯩꯒꯤ ꯊꯕꯥꯛꯇ ꯒꯤꯠ ꯂꯥꯎꯅ ꯈꯪꯅꯝ ꯅꯝꯊꯔꯛꯏ꯫ ꯑꯩ ꯍꯧꯒꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯩꯅ
ꯅꯝꯐꯨꯗ ꯍꯧꯒꯠꯇꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯥ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯔꯛꯄꯒ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯦꯟꯁꯤꯜꯂꯛꯄꯗ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯑꯃ ꯀꯥ ꯑꯗꯨꯗ ꯁ꯭ꯀꯨꯜꯒꯤ ꯗ꯭ꯔꯦꯁꯇ ꯃꯔꯩ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯊꯧꯔꯤ ꯌꯥꯜꯂꯒ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯩ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯈꯤ꯫ ꯑꯩꯒꯤ ꯃꯪ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯗꯤ ꯇꯥꯏꯕꯪꯅꯤ ꯈꯜꯂꯨꯕꯅꯤ꯫ ꯑꯩ ꯀꯤꯃꯟꯈꯤꯗꯨꯅ ꯍꯧꯒꯠꯇꯨꯅ ꯑꯃꯨꯛ ꯆꯦꯟꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯪꯗ ꯎꯈꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯏꯃꯥꯟꯅꯕ ꯑꯗꯣ ꯂꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯅ ꯑꯣꯖꯥꯗꯒꯤ ꯐꯣꯟ ꯋꯥꯏꯗꯨꯅ ꯃꯃꯥꯗ ꯐꯣꯟ ꯇꯧꯔꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯣ ꯃꯃꯥꯗ ꯇꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯏꯃꯥꯅ ꯖꯟꯇ꯭ꯔ ꯑꯃ ꯑꯩꯉꯣꯟꯗ ꯁꯤꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯃꯥꯅ ꯖꯟꯇ꯭ꯔ ꯁꯤꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯂꯥꯏ ꯊꯥꯖꯗꯗꯨꯅ ꯅꯝꯗꯨꯅ ꯁꯤꯍꯟꯈꯤꯗꯕꯗꯣ꯫ ꯑꯩ ꯖꯟꯇ꯭ꯔ ꯁꯤꯕꯗꯒꯤꯗꯤ ꯀꯔꯤꯝ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯑꯦꯛꯖꯥꯝ ꯑꯗꯣ ꯐꯖꯅ ꯊꯥꯈꯤ꯫ ꯋꯥꯔꯤ ꯑꯁꯦ ꯁꯨꯁꯤꯜꯀꯥꯟꯇ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯃꯍꯥꯛ ꯃꯁꯥꯃꯛꯇ ꯊꯣꯛꯈꯤꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯉꯥꯎꯈꯤꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯇꯨꯡ ꯇꯥꯅ ꯋꯥꯔꯤ ꯀꯌꯥ ꯃꯔꯨꯝ ꯑꯃ ꯈꯨꯗꯣꯜ ꯇꯝꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ, ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯃꯁꯨꯡ ꯑꯗꯣꯝꯒꯤ ꯃꯣꯠ ꯀꯃꯦꯟ ꯕꯣꯛꯁꯇ ꯐꯣꯡꯗꯣꯛꯄꯤꯔꯝꯃꯨ꯫